Hozimaro Pau. Mayra Pabi Nimit Toram Pantu Cray, Upspalo to Haina Mayra Pabi Singna Concert at Cray. Amadi Corruption Maram Oiraga, Apopomapa, Wakagilena Lake Dabani, Corruption Thing Pami, Haina, Loyang and Banafong to Cray. Krumjari. ISTB Pau Ming Tabir Basing Taram Nokchari. Hozima Pungi Pau. Tarama Palak Suba, Mayra Pabi Nimit Toram Ngasi, Kurai Salan Tong the Leba, Taro Debi Lampak to Pang to Cray. Toromasigi Manguin and Masing Yam Laba, Mayra Pabi Singa. Tangriban Tau Ground, the Hoduna, Mapung Oiba Toram, Pangtokum Oidiba, Taro Debi Lampak Power Concert Amazat Cray. Concert Aduda, Manipuragi Armed Forces Special Powers Act Lokto, Rupi Sing Ninkatamna Hingalu Haiba Kolaukia Lauke. Mayra Pabi Singi concert adu palm the Todok Tokanaba, Police na akan Bamawonda, Nax and Bagitabak Lokat K. Concert aduna, Taro Debi Lampak the Lady Bab, Mayra Pabi Ningsing Kubam da Tung Lava Matunda, Ningsing Kubam da Miamna Lay Shukat na K. Mayra Pabi Numit Observation Committee na Sinduna Pangtok Kiba Toram Aduda, Poire Lemerol, Mayra Pabi Luki President Ima Longzam Mchobi, Professor Ketri Bimola, Mayra Pabi Welfare Association Kanglay Paki Vice President R. Rengsongak Koiding na Maru Ibamir Singwena Saruk Yake. Tongan ba Mayra Pabi Luki Yagiluchimba Singsu Saruk Yake. Observation Committee ki Convener L. Memchobina, Lambda Masida, Lanmina Satakiba, Yot Mine Kayabu, Natok Nanaba, Mayra Pabi Linkat Kibani. Mayra Pabi na Lambda Masigi, Mara Lejadraba, Nahakaya, Lanmigi Kutagikan Mungamke. Masida Natana, Nupi Kayagi is at Sokuyaba Tabak Tarakada, Mayra Pabina, Maduki Mayokta, Lep to Nalake. Ngasisu, Mayra Pabina, Tungi Mirogi Damak, Lepi Hike. Senza Tumzana Maram Oiraga, Apopamapa, Wakal Lena Namaram Oiduna Lake Dabani. Corruption thing Bapami Haina, 100 Class 12K, Perikada, Commerce Stream that Marisuba position Tarakraba, Taunazam Loyangambana, Yumnam Kunung the Pangtokpa, Marku Opagitarum the Fondo Cray. Peace and Development Coordinating Committee na Sinduna Pangtokiba, Marku Opagitarum Aduda, Committee Gimaiki Dagi Loyangambada, Lupa Lak Amaga, Lupa Chama, Mating PK. Loyangambana Makatana Haikibada, Lakidraba Mahaki Apopana, Hingling Matamda, Riksho Togduna, Nong Magi Apang Apang Basan Pam Singtung Sinduna, Low Sangam Amalation K. Riksho Toba Warak Padagi, Sarkari Tabak Amatoragani, Haiduna, Low Adu, Yon Tokuna, Tabaki Sel Pizaki. Tabaki Polsu, Haidokidaba, Amadi, Low Su, Manki Badagi, Ahinkaya Kaptuna, Lelaba Matunda, Marimakong Sanadaba, Wahikaya, no Mono Magingangba, Helak Padagi, Angau Haibado Oke. Karabsana Mapabu, Angauba Amohenduna, Punsi Loman Kibani, Haina, Pendaba Fungo K. Wagi Tabam Todra, Tobiaragadi Hana, Bishajan, Gomin, Namu, Shanam Mujida, Gomin, Bishaji, number of Habaks Ohenda. Talks on Gilbagi, Babagi, Manjida, Manakaluriva, Queen, Sakasari, Shazin, Zikamanshi, and Kotahai, Makalunji, Babai, Kai, the Babagi, Tom Kanda, like in the cup, then a quarter to Yachikoda, Hundred my told Navana, Kanibuto, I can't give him to Tungido. No, I do not see you, Vagishu and Jorokun, Kari talked over from the day. Tawatagazu in him, I do Lord Aga. I and the Russia pound and Kalaga. See, I want the Vavada talk with Hoxing as a Siki Toy was a Siki Melta, talk and Ogidon, how even Haran Sing Sida, or Collection of Yama, I would the Yaloping PVA, the woman, but Tabakati, Toga, I can say. Committee Advisor and Rajendrona, Kunaya Sidagi Senzatum Zamaru Pangla Mutatuna, Manaba Kunai Ama, Ohenaba, Honasi Hike. My family is a mite of Kopanamara, Hamanga P3, saying P3, in Biraga. My family is a couple of local people, my young mamma put over and Taidana to be the next school class on the water was in Masintanga, a school, private school in Kapi Mayanda. Sometimes I appeal to them. Miam and City and the Puming Togolo for the gate. I miam and she must all meadow, saying Manari, Manung the Taran, and put care though, Nangi Walker and the city and what's the
short corner kind of Bama, and the worker that call kind of Madu worker, Machine in a pair, Thori Yanduna Sirambani Haibi Masagi Nupi Aton Bibu, Mapuro ba Amadi Mahaki Nupi Ahalna, Tumina, Polo in a Bahonaramle. Police Nasi Haksang post mortem with the Mak Grimski Mok to Tamcre, Lake Drabi Nupi Adude, Townazam Ningol, Santi Debi, Sekuntrani Pan, Mang Fal Tana, Wanke Lekai, Anilong Bidagini Hadi. Mark Hana Topanupa Amada, Mayum Palura Matunda, Chahimangagi Masanupi Amaga, Luinana, Sinjame Wang Matorban Lekai Dagi, RK Modusanagi, Nupi Atombi Oiduna, Sagobel Kamnam Bazar, Soyam Ledakta, Yumgi Bara Amada Labani Hari. Taudo Takumdagi Pangba Paugi Matungina, Narang Nungai Matumpung Amarom, Tabamatamda, Santi, Tori Yanduna Siri Haina, Mapureba, Modus Dona, Santi Mama Pada Pau Pirki Hari. Patro de Leba Brickfield Amada Tabak Subayaba Santigi Mama Mapada, Ngasi Pung Marirom Tabamatamda, Modus Dona, Santigi, Hanagi Masanupi Amadi, Makoi Anigi Numit Kun Manga Kaktangai Bi Masanupi Ani Adu Sinaram Laga, Asiba Haksangadu, Octoriksho Amada Hap Laga Puduna. New Lambulengi, Infal Turel Torbanda, Modus Dona Mahaki Nupi Ahalga, Makoyani Kaktana, Polo in a Bahonaringada, Lekai Miam Kangarakadagi, Polista Pau Pira Matunda, Polisna, Makoy Ani Pabaga Luina, Asiba Haksang Adusu, Mapam Adudagi Lokalaga, post mortem with the Mak Rimski Mok to Tamcre. NDA government na san Amadi Iroi Hatpating Kiba as the Muslim Amadi tribal Zatigi, religion Gimayuktani Haina, Congress na Fongdokle. BT Rotalaiba Congress Bavanda Pangtokpa Pau Gimipam Amada Wabagai Kendragi MLSU Oiriba Congress Party spokesperson Fazur Rahimna Haikibada NDA government na Handak Paikaliba Kongtangasi minority Zati Oiriba Muslim Amadi tribal Zati Singda Singnaba Amani Zati Kayana Kundariba India secularism gi lamni haina saktok sabadu ngasidi government asina dictator gi oiba thong chathare Muslim Zati na sadaba chinja kaya tribal isil inaw kaya na sari adubu ngasi fawba Muslim Zati singna tribal isil inaw singi mayukta wafam amata phongdokiba leite Muslim Zati gi khwaidagi chawba kumhai Ramjan tha lakpa asida sarkar asina lakholagliba khongthang asina apanba chawna piri haike BJP na lakholagliba apikpa phurup kayabu singnaba asi Congress party na thengnagani haike lakholakpa apikpa phurup mayambu singnaba ase Congress party na thengnagani masisu koi pak haloi asigumba minority Muslim amadi tribal isin now Christian mayam asibu singnariba party ase Manipur dagi koi maru puna muthalasi hayana koi Manipur gi delairiba koi parja punama tasoi koi dharma amaga yamna misang mikha naiba dharma dai koi rajniti toba aduga jati amabu koi hanati koi jati ama kasi koi kanchi boda ek India da palak pasida ma amana chapmana yengnar pasida hojikti ngasi paleba BJP asinadi jati amana yamna tuhat panam thaba masigum bisinga sei koi marupuna muthalasi Imphal Municipal Corporation gi Hanagi Deputy Mayor Maibon Phawmina Sanamadi Iroi Hatpat Thingba Amadi Saba Yaroi Haibagi Thawong Tribal Singbu Thawaidabani Tribal Singna Hindu Phurupu Ikai Khumnari Loinana Makhoigi Sinjakpu Yengsiluba Leite BJP na Lokalagliba San Saganu Haibasi Tribal Singi Mayoktani Khongthang asi Democracy gi Wahan Thok Lehendabanni Asigumba Phibam Masida Manipurda Khundaminariba Tribal Ichil Inaw Amadi Phurup Khudingmakna Thengnaminase BJP na Lokalagliba Khongthang asigi Mayokta Leptuna Manipurdagi BJP Marupangna Muthalasi Haike Ekoi yam siksinna yengfam tho in kali anina moina hairi san hatpasi aroi chabasi aroi aduga asmaina thingapa se ekoi gi da chaba khaknatna hap khaknatna ekoi gi tribal singdi ekoi gi indigenous oirapa aduga ekoi religion da yama akan ba sei thing ma pibani na lowi Kongba Bazar Hena Masak Thokna Lainabagi Matangda Akanaba Mifam Ama Ngasi Kongba Bazar the Pangtokre Kongba Bazar Development Committee na Sinduna Pangtokiba Kana Nainaba Aduda Finance ki Parliamentary Secretary T.S. Saitaberta Committee ki President K. Jagat Ketrigao Sangat Sagat Apunba Luke Secretary C.S. Shamo Manipur Hockey Association ki Secretary T.S. Manihana Maru Oiba Mirsing Wena Saruk Yake C.S. Shamo na Kongba Bazar si Imphal East ki Yamna Maru Oiba Mapam Amani Mapam asida matamga chunaba kaithel sang ama semgatpa tangai fadi haike nazar ba asumlaba hege minister amasung parliamentary secretary singna ngasi Manipur leka lenga ki makko ko pudiri ba honorable CM da
हाईबीरगा अथुब मतमदा कोंग बाजार असिदा अखोइना उरेल उम तंबीना बसिंबियो हाइबसे कसालगी माइके देगे हैना हाइजनी Hayengdagi tang 38 fawba Bihar gi Mungerda All India Conference of Building and Construction Workers na Sinduna Building Workers singi National Conference da saruk yarunaba Building and Construction Worker Welfare Union Manipur gi Secretary Sarasandrana Luchingba mioi tare na saba kangbu ama Imphal thadokre hari Hauzik aten brem tolojre Bhai Gurudas Group of Institutions Sangarur Punjab na students kudima ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro putokwa institute ni Beneath 100 meters from the earth's surface, naturally filtered through saline stones, pure, clean and healthy water. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule Saiji TMT bar ase latest German technology season aduna state of art factory Guwahati na puthok chabani masigi bar ase ahanba sundokpa product oibana calling zade taken day mapambil kali amadi amaga phajin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar break matungda me amutaram nokchare Armed Forces Ex-Servicemen Welfare Association Thawal na Sinduna MPSC gi Chairman Khankraba Hanagi Lieutenant General Konsam Himalaibu Okpagi Thoramama ngasi Thawal da leiba Ani Subasam Rifles ki conference hall pangthokre Thoramadu Ani Subasam Rifles ki Lieutenant Colonel PP Upadhyay amadi tongan ba mafam dagi lakpa ex-servicemen kyana sarukya ke Konsam Himalay na ex-servicemen gi thabak thoram singda angam mathak ta mateng pangani haike not able to buy individual voluntary. I will come in away to another individual, no just contact number with detailed documents, ID, complete papers or aid. Thank you. Rup Mahal Teng to Lady Bab Mui Amadi Dukan Pamba Singna Mapam Adugi Iram Nala Amadi Lam to Sengdopada Sunday Market Pamba Singda Hana Kangali Amasung Kangandi Habagi Matanga Ngasi Ayuk Unkana Tokre Chitok Sengtoli Basingi Maike Dagi Sunday Market Pamba Numita Plastic Amadi Polam Kaya Chaitoklam Balay Masigi Matakta Rup Mahal Tenki Iram Nala Sing Matam Kayagi Mamang Dagi Punjinduna Labor Dagi Dukan Pamda Numita Sengdopani Hari Sunday Market Pamba Singna Iram Nala Amadi Lam to Sengdoke Haibasu Makoida Mangzong na Kangan Gadabani Makoina Sunday Market Pamli Basi Tha Thagi Tipam Tokpa P Police Amadi Imphal Municipal Corporation IMC da Thiraga Pambani Kudakta Hekta Pamandaba Yabanate Haibadagi Muknaba du Tokibani Tungda City Police Amadi IMC gi official sing laktuna Watiam Naraba Matungda Yanaba Purukpadagi Lam to Sengdopagi Tabak Adu Makasatahan K Henangai Oribadi BT Road Amasung Rup Mahal Tengta Sunday Market Pamli Basi Manipur government ki Karamba Act and Rule gi Makada Satabano Kakriba Senpam Aduna Kanana Sizinabagi Haibasi Marilainaba Singna Sengdokan Bapami Haina Unkanaba Aduda Ayang Bamio Singna ISTV News da Fongdora K Funal Ningtau Irat Taunigi Tauram Waito Funal Maring Kunjau de Pantokre Tauram Aduda Parliamentary Secretary El Rameshwar Susarugya Ahing Nongyai Lagi Saklen Katpada Pankiba Kudamgi Matungina Lagi Selungba Morung Kotel na Fongdokibada Handak Sahiasi Ising Ichau Tokloi Mahi Marongdi Awang Kobru Maikaina Hena Pangani Awaba Kudong Tibaka Hena Nangloi Sing Tam Mari Hena Session Hangani Haike Parliamentary Secretary Rameshona Funal Kulgi Kunza Singdap Moza Frit Amam Kudol PK Share Group Foundation na Sinduna Menstrual Hygiene Day Observation ngasi Singmairong da Leba Travel Research Institute ki hall da pangthokre Education haiba team da pangthokpa thoram aduda extempore speech pangthoke Tharonga mari lainana Share Group Foundation gi trustee Sorai Sam Devzani na wafam kaya thamnakle Nubi singlai lumaya dona da kaya amda da su ikai ma tharaga daily yang basic oi ko
ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯊꯥꯗꯣꯛꯑꯒ ꯏꯁꯥꯒꯤ ꯐꯅꯕ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯃꯗꯨ ꯑꯗꯣꯝꯗ ꯀꯃꯥꯏꯅ ꯄꯨꯔꯛꯁꯤꯒꯦꯅ ꯑꯩꯈꯣꯏꯁꯦ ꯈꯟꯅꯕ ꯍꯧꯔꯒ ꯋꯥꯟ ꯑꯣꯐ ꯗ ꯃꯦꯟ ꯑꯣꯕꯖꯦꯛꯇꯤꯚ ꯌꯥꯝꯅ ꯄ꯭ꯔꯥꯏꯃꯔꯤ ꯑꯣꯏꯕꯗꯤ ꯃꯦꯟꯁꯇ꯭ꯔꯨꯑꯦꯜ ꯍꯥꯏꯖꯤꯟꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯣꯏꯕꯅꯤꯅ ꯉꯁꯤꯒꯤꯁꯤꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯤꯟꯖ ꯂꯥꯡꯖꯕꯅꯤ. Thangabat mapanda leiba hari khagok makhong development committee na Kesampata leiba Lakshmi Dental Clinic kusamnaduna lemna ya laing bagi thoram ama ngasi Brahmapur Thangabat mapal hari khagok makhong da pangthokre thoram aduda Manipur gi ningthaule semba sana jawba committee ge advisor Rajen Toijamba amadi lamdam adugi masak naiba mioi kyana saruk yake Lakshmi Dental Clinic ki maikei dagi mioi sing adu lemna laing baga loinana lemna hidak langthaksu yenthoke thoram hogdok pada saruk yaki bal semba sana jawbana mioi bagi punsida yagi maru oi bagi matang da wafam kaya phongduke ya soba natraga ya yaudra mi singsa ekoi di bangal mayeng thuna tai aduna ekoi mioi basi matam sangna hingi bangal kaningi aduna sai sida ekoi na ya haibase yam tiar loba ekoi yam section la thambagi adugumba ekoi di kai padabdu lei haibudu thamjari Mission Indradhanush ki phase 4 ki manga suba round ki manung chana immunization amadi free health game ama More block ki medical team na numit mangani Khengjoi block ki manung chanba khungang kunithoi da pangthokre Primary Health Center More ki medical officer in charge Dr. K Santikumar na luchingba team aduda Dr. Ahum ANM Mari yauna darkar oiba medical staff sing loina ke Tagil dalai bus sipet na kari tauri Kari kana ba piri bagi hai bagi matang da pak sana khangan na bagi pandam da open house hai na mingthon ba nongmagi oiba khana nai na ba thoram ama pangthokre thoram adu da sipet na guide piba entrepreneur kaya su sarukya ke plastic engineering da changning ba mioi kya su open counseling pangthoke sipet ki deputy director imona phongdorak pada sipet na plastic engineering da tauri ba thabak sing miyam da khangan duna masigi kana ba sing chapchana miyam da phangan na ba konari hai ke hauze amuka na ten obem tlokjare University is organizing the first summer school of the university from 5th June to 15 July 2017 at Takil Park. Subjects offered: Korean language, functional English, photography and Photoshop, project management, basic computer fundamentals, programming, physics, chemistry, mathematics. For details, please visit the website www.mtuonline.in. Delicious cookies from Likla Bakery. India ki ahanba National Awardee Government of India na piba Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel da contact to you. Kung di Tatis College di, mamal sumapang kuning chamane, yo sumangaroy pista sa labanina. Ado sumatagta supalink footing offer may among pilis di. Tas electric lang nung sinbagom na iwat sinbayar. Dudi sanagi mo yang na sinbayar na. Break matong kami ambo amuka na taram nokchari. Nisana kunay da piri ba chaitheng amasung masibu thingba miyam gi thaudang haiba thimda khana nei na ba thoram ama Hairok ki SDPO amadi kada anina punna sinduna Hairok Part 2 Laimayum Community Hall da pangthokre thoramadu da Hairok Police Station gi OC Muhammad Rafi Sahana haikibada Muslim kulakta heroin number 4 amadi tablet yonduna leire maitai kulaktana yu yonduna leibana tungda ohelakadaba amang bakaya si miyam punna khangminna batangai phadi haike Satkiba tang tara tarit ki ayu pung taret makhairom taba matamda thingbai jam thoibi devi kobi chahi kunma thoirom surabi nupi ama Langgol yung thawlay kay dalay ba mayum dagi thoki ba dagi hanzilaktri hari mag foot mga wangi inchi ahumlom wangi kuchu ngawi mamay koidanay mag na mayum dagi thoki ba matamda jin khongraw ango ba machu ama setke hangga mapal machu gi fruit ama litke kanagumba singna thengnarabadi manang nakpa police station natraga mobile number 8575455764 da pau pibiu hari hauzik maroi ba pawmu Maira Paibi numit thoram pangthokre apspalok to haina Maira Paibi singna khongtat chatkre
amadi corruption na maram oiraga apoko mapa wakal gi leina na lekhidabani corruption thingba pami haina loyang ambana pongdokre IS3 pauming tabirba singbom kahanna kurumjare